nupi ama mayam na thiyo na habodo ai nupi ama kana thi ba mathau tare ai YouTube video na mina na ba se mi shooting tau le me sida ai kum ga sira ai horen kum da biro kai sa sira khoi se non da lai ne ba khoi ma khang ni shaw kan ni ba khang bra khoi ma hoi jingu bi ya de ba jingu ba da tu dang dang da to ai du sister jina ex oi le me ko heroine oi bi ram se oi de sister ju maring oi do ra marti kom oi ba kom oi do ची लई से अदो हा हा असे मसक याम फजबने कना गुमना पाम बिर आधार कार्ड करा पी बिर ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯇꯣꯡꯃꯨ ꯕꯖꯥꯔ ꯌꯧꯖꯔꯦ ꯑꯗꯣ ꯑꯣꯛ ꯃꯔꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯥꯒꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯑꯣꯛ ꯃꯔꯤꯟꯁꯦ ꯃꯔꯤꯟꯁꯦ ꯇꯣꯉꯥꯟ ꯂꯧꯕ ꯍꯣꯏ ꯁꯤ ꯂꯩꯔꯦꯀꯣ ꯅꯣꯡꯁꯨ ꯇꯥꯔꯤ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯆꯦꯗ ꯅꯝꯍꯜꯂꯛꯀꯦ ꯀꯩꯅꯥꯎꯒꯤ ꯃꯁꯛꯁꯤꯒ ꯑꯣꯛ ꯃꯁꯛꯁꯤꯒ ꯄꯤꯌꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯑꯇꯩ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯛꯇꯔꯁꯦ ꯒꯥꯔꯤ ꯑꯅꯧꯕ ꯑꯃ ꯂꯧꯔꯦꯕ ꯑꯗꯨꯗꯨꯒꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯨꯁꯦꯅ ꯂꯥꯛꯆꯕꯅꯦ ꯒꯥꯔꯤ ꯃꯆꯨꯗꯨꯁꯨ ꯐꯖꯕꯅꯤꯀꯣ ꯕ꯭ꯂꯦꯛ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯕ꯭ꯂꯦꯛ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯣ ꯑꯩ ꯑꯣꯏꯅ ꯊꯧꯔꯅꯤꯕꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯃꯅꯤꯡꯗ ꯐꯝꯃꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯂꯥꯛꯆꯕꯅꯦꯀꯣ ꯂꯣꯡ ꯗ꯭ꯔꯥꯏꯚꯁꯦ ꯃꯐꯝ ꯈꯔꯗꯤ ꯂꯥꯞꯆꯩ ꯑꯗꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯊꯣꯛꯆꯔꯛꯄꯁꯦ ꯄꯨꯡ 2 ꯑꯗꯥꯏ ꯊꯣꯛꯂꯛꯄꯅꯦꯕ ꯗꯥꯗꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯍꯨꯝ ꯑꯅꯤꯒ ꯇꯥꯔꯦ ꯑꯅꯤꯒ ꯑꯗꯥꯏ ꯇꯥꯔꯦꯕ ꯑꯍꯨꯝꯗꯤ ꯇꯥꯗꯣꯔꯦꯕ ꯍꯧꯖꯤꯛ ꯖꯔꯅꯤꯁꯦ ꯍꯥꯏꯗꯤ ꯄꯨꯡ 1 ꯃꯈꯥꯏ ꯖꯔꯅꯤꯅꯦꯕ ꯑꯗꯣ ꯃꯐꯝꯗꯨꯁꯨ ꯌꯧꯖꯔꯛꯇꯣꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯃꯐꯝꯗꯣ ꯌꯧꯅꯕ ꯆꯠꯆꯕꯁꯦ ꯋꯦꯗꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯋꯦꯗꯔꯁꯦ ꯃꯅꯤꯡꯗ ꯕ꯭ꯔꯦꯛ ꯂꯒꯥꯎ ꯄꯤꯖꯩꯕ ꯑꯍꯥꯟꯕ ꯊꯧꯕ ꯑꯩꯅ ꯊꯧꯕꯁꯦ ꯌꯥꯝ ꯇꯜꯂꯦ ꯃꯥ ꯑꯣꯇꯣꯒꯤ ꯊꯧꯗ꯭ꯔꯤ ꯍꯥꯏꯕ ꯄꯥꯛꯅ ꯑꯗꯨꯒꯤ ꯊꯧꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯇꯜꯂꯦ ꯐꯖꯅ ꯀꯨꯝꯊꯔꯛꯑꯣ ꯆꯣꯡꯊꯔꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠ ꯀꯣ ꯃꯑꯣꯡ ꯌꯦꯡꯒꯦ ꯑꯩꯅ ꯑꯗꯨꯝ ꯊꯧꯕꯁꯨ ꯌꯥꯏ ꯑꯥꯅ ꯀꯤꯂꯣꯃꯤꯇꯔ 9.5 ꯑꯗꯨꯋꯥꯏ ꯊꯥꯏꯁꯦ 9.8 ꯑꯣꯏꯔ ꯃꯥꯜꯂꯦ 9.8 ꯁꯣꯝ ꯁꯥꯏꯠꯀꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯉꯁꯤ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯋꯦꯗꯔꯗꯤ ꯑꯔꯣꯏꯕꯤꯅꯤꯀꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯄꯨꯔꯒꯀꯣ ꯚꯥꯏꯕꯁꯦ ꯊꯧꯕꯅ ꯁꯤꯒꯤ ꯁꯤꯂꯩꯕꯨꯡ ꯍꯥꯏꯁꯤ ꯌꯧꯁꯤꯜꯂꯛ ꯁꯤꯂꯩꯕꯨꯡ ꯊꯥꯏꯅꯒꯤꯗꯨꯅꯤ ꯑꯧ ꯈꯪꯗꯦ ꯑꯗꯣ ꯅꯪ ꯋꯤꯜꯁꯟ ꯅꯪ ꯒꯥꯔꯤ ꯂꯧꯕ ꯃꯇꯝꯗ ꯑꯩꯅ ꯑꯣꯇꯣ ꯂꯧ ꯌꯥꯗꯦ ꯑꯗꯣ ꯅꯪ ꯁꯤ ꯑꯣꯇꯣ ꯊꯧꯔꯀꯥꯟꯗ ꯀꯩ ꯋꯥꯈꯜ ꯂꯥꯛꯀꯦ ꯑꯁ ꯇꯥꯗꯤꯃꯦꯁ ꯑꯣꯇꯣ ꯊꯧꯔꯀꯥꯟꯗ ꯑꯣꯇꯣꯏ ꯅꯨꯡꯉꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯉꯦꯀꯣ ꯑꯣꯇꯣꯏ ꯅꯨꯡꯉꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯕꯗ ꯈꯪꯗꯦ ꯃꯥꯒꯤ ꯃꯨꯠꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯄ꯭ꯂꯁ ꯑꯃ ꯌꯥꯎꯗ꯭ꯔꯕꯅꯤꯅꯀꯣ ꯁ꯭ꯇꯥꯔ ꯃꯨꯠꯄ ꯍꯥꯏꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯈꯣꯡ ꯑꯣꯏꯅꯥꯁꯤꯃ ꯄꯨꯔꯥ ꯄꯣꯊꯥꯒꯗꯕꯅꯤ ꯈꯣꯡꯁꯤꯃ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯒꯨꯝꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏ ꯈꯨꯠ ꯅꯥꯝꯃꯁꯤꯁꯨ ꯀꯩꯁꯨ ꯒꯤꯌꯥꯔꯗ ꯑꯃ ꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯗꯅ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯁꯨ ꯌꯥꯔꯦ ꯍꯣꯏ ꯌꯥꯔꯦ ꯀꯩ ꯍꯥꯏꯕꯅꯣ ꯁꯤꯗꯣꯏꯁꯦ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯟꯅꯁꯨ ꯌꯥꯔꯦꯕ ꯅꯥꯀꯟꯗ ꯑꯗꯨꯝ ꯇꯧ ꯈꯨꯠ ꯑꯃꯗꯣ ꯁꯤꯔꯕꯅꯤꯅ ꯑꯗꯣ ꯅꯨꯄꯤ ꯂꯩꯇꯕꯅꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯑꯩ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯃꯌꯥꯝꯅ ꯊꯤꯌꯣꯅ ꯍꯥꯏꯕꯗꯣ ꯑꯩ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯊꯤꯕ ꯃꯊꯧ ꯇꯥꯔꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯅꯕ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯊꯤꯕꯗꯨꯗꯤ ꯕꯦꯔꯥ ꯀꯥꯔꯦ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯁꯦ ꯀꯩꯅꯦ ꯈꯟꯒꯦ ꯁꯥꯟꯅꯄꯣꯠꯅꯦ ꯈꯟꯕ꯭ꯔꯣ ꯐꯥꯒꯤ ꯇꯧꯅꯦ ꯑꯩꯅ ꯁꯨꯝ ꯑꯗꯨ ꯍꯦꯛ ꯅꯝꯃꯤꯟꯅ ꯇꯥꯔꯗꯤ ꯀꯟꯐꯥꯔꯝ ꯇꯥꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯐꯥꯒꯤꯒꯤꯗꯤ ꯇꯧꯔꯣꯏꯗꯅ ꯅꯪ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪꯒꯤ ꯃꯥꯜꯂꯦ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯔꯛꯄꯗꯣ ꯊꯧꯒꯟꯒꯤ ꯄꯨꯟꯁꯤ ꯂꯣꯏ ꯄꯨꯟꯁꯦꯝꯒꯦ ꯀꯥꯏ ꯍꯥꯏꯔꯛꯎꯗꯅ ꯈꯔ ꯁꯨ ꯄꯨꯟꯁꯤ ꯂꯩ ꯄꯨꯟ ꯁꯦꯝꯗꯣꯏꯅꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯌꯥꯎꯈꯤꯕ ꯍꯥꯏꯁꯦ ꯄꯨꯟꯁꯤ ꯂꯩ ꯄꯨꯟ ꯑꯗꯨꯗꯤ ꯁꯦꯝꯗꯣꯏꯅꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡ ꯂꯣꯏ ꯇꯧꯔꯣ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯒ ꯅꯝꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯟꯐꯥꯔꯝꯗꯤ ꯑꯗꯨꯝ ꯇꯥꯗ꯭ꯔꯣꯕꯅꯤ ꯁꯣꯝꯒꯤ ꯆꯤꯡꯁꯦ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯀꯥꯈꯠꯇꯣꯏꯁꯦ ꯍꯣꯔꯦꯟꯁꯨꯀꯣ ꯍꯥꯏꯗꯤ ꯁꯣꯝꯃꯨꯛ ꯌꯧꯔꯀꯥꯟꯗ ꯑꯣꯛ ꯃꯔꯤꯟ ꯀꯩꯀꯥ ꯇꯥꯗꯤ ꯃꯦꯁꯀ ꯇꯧꯔ ꯆꯥꯖꯔꯛꯀꯦ ꯑꯣꯛ ꯃꯔꯤꯟꯁꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯡꯍꯜꯂ ꯊꯝꯃꯨꯗꯨ ꯑꯩꯈꯣꯏ ꯁꯤꯗꯤ ꯑꯣꯛ ꯆꯥꯗꯕꯅꯤꯅ ꯆꯤꯀꯟ ꯑꯥꯏꯇꯦꯝ ꯍꯣꯏ ꯆꯤꯀꯟ ꯑꯥꯏꯇꯦꯝꯒꯨꯝꯕ ꯈꯔ ꯄꯤꯖ ꯇꯥꯕꯅꯦ ꯑꯣꯛ ꯃꯔꯤꯟꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯍꯣꯔꯦꯟ ꯍꯥꯏꯐꯦꯠ ꯆꯥꯖꯔꯛꯀꯦ ꯍꯧꯖꯤꯛ ꯚ꯭ꯌꯨꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯦ ꯑꯁ ꯅꯍꯥꯟꯃꯨꯛ ꯑꯣꯛ ꯃꯈꯣꯡ ꯆꯥꯕꯩꯗꯣ ꯑꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯁꯨ ꯌꯥꯎꯗꯕꯒꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯐꯖꯔꯦ ꯚ꯭ꯌꯨꯁꯦ ꯍꯣꯏ ꯁꯤ ꯋꯦꯗꯔ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯇꯥꯔꯣꯏ ꯋꯦꯗꯔ ꯖꯒꯥꯁꯤ ꯄꯨꯔꯥ ꯐꯖꯩꯀꯣ ꯑꯗꯨꯏ ꯃꯁꯥꯒꯤ ꯚ꯭ꯌꯨꯁꯦ ꯎꯠꯆꯤꯅꯦꯕ ꯎꯠꯂꯦ ꯊꯥꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯚ꯭ꯌꯨꯁꯦ ꯃꯤꯡꯖꯦꯟꯒꯨꯝꯕ ꯂꯩꯕꯅꯤꯅꯀꯣ ꯌꯥꯏꯅꯗꯤ ꯍꯣꯔꯦꯟ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯆꯥꯗꯣꯡꯗ ꯑꯣꯏꯅ ꯆꯠꯆꯔꯦꯀꯣ
ꯉꯁꯥꯏꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯜꯕꯝ ꯃꯆꯥꯗ ꯁꯤꯟ ꯑꯃ ꯌꯥꯎꯍꯜꯂꯁꯦ ꯌꯥꯏꯀꯣ ꯌꯥꯡꯃꯩ ꯚꯤꯂꯦꯖꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒ ꯆꯥꯗꯣꯡꯗ ꯑꯣꯏꯅ ꯂꯥꯛꯆꯔꯦ ꯑꯃ ꯅꯝꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯂꯥꯟꯗꯤ ꯇꯧꯗꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨ ꯑꯗꯨꯝ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯇꯧꯊꯕꯒꯤ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯃꯇꯦꯛ ꯑꯃ ꯊꯨꯝ ꯌꯥꯎꯍꯜꯂꯁꯦ ꯌꯥꯏ ꯌꯥꯏ ꯑꯩꯈꯣꯏ ꯒꯥꯔꯤꯗꯣ ꯁꯤꯗꯤ ꯑꯦꯜꯕꯝ ꯅꯝꯃꯤꯔꯣ ꯑꯜꯕꯝ ꯃꯆꯥ ꯑꯃ ꯀꯣ ꯑꯣ ꯁꯤꯟ ꯑꯃ ꯅꯨꯄꯥꯒ ꯅꯨꯄꯤ ꯑꯃ ꯒꯥꯔꯤꯗ ꯀꯨꯝꯊꯕꯒꯤꯗꯣ ꯑꯗꯨ ꯈꯛꯇ ꯁꯨꯝ ꯂꯧꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯜꯕꯝ ꯃꯃꯤꯡꯗꯤ ꯑꯩꯅ ꯑꯉꯝ ꯀꯧꯋꯦ ꯑꯦꯜꯕꯝ ꯃꯃꯤꯡ ꯑꯜꯕꯝ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯜꯕꯝꯁꯤ ꯅꯨꯡꯁꯤꯕꯒꯤ ꯀꯃꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯋꯨꯟ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯣꯅꯦ ꯋꯨꯟ ꯀꯣ ꯋꯨꯟ ꯑꯩꯈꯣꯏ ꯁꯣꯛꯈꯤꯕꯗꯣ ꯑꯗꯨ ꯍꯣꯔꯦꯟ ꯃꯇꯦꯛ ꯑꯃ ꯅꯝꯃꯒ ꯍꯥꯞꯆꯤꯜꯂꯒꯦꯅꯦꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯌꯥꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯁꯨ ꯕ꯭ꯂꯣꯛ ꯇꯧꯔꯤꯔꯥ ꯍꯣꯏ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯑꯣꯀꯦ ꯑꯗꯨꯏꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯅꯠꯇꯦꯕ ꯁꯨꯝ ꯂꯥꯛꯆꯔꯕ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯅꯧꯕ ꯂꯧꯕꯅꯤꯅ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯇꯧꯔꯁꯦꯅ ꯂꯥꯛꯆꯔꯕ alright ꯍꯣꯏ ꯑꯗꯨꯒꯤ ꯆꯞ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯩꯈꯣꯏ ꯒꯥꯔꯤ ꯍꯣꯏ ꯌꯥꯎꯖꯔꯅꯤ ꯌꯥꯏ ꯌꯥꯏ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯔꯣꯀꯣ ꯒꯥꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯃꯣꯏꯁꯨ ꯑꯦꯜꯕꯝ ꯅꯝꯕꯒꯤ ꯂꯥꯛꯄ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯁꯨ ꯒꯥꯔꯤꯁꯦꯀꯣ ꯑꯦꯜꯕꯝꯗ ꯌꯥꯎꯍꯜꯂꯒꯦ ꯑꯗꯨꯒꯤ ꯑꯩꯅ ꯉꯁꯥꯏ ꯋꯥ ꯉꯥꯡꯕꯗ ꯔꯤꯌꯥꯡꯃꯩ ꯚꯤꯂꯦꯖ ꯍꯥꯏꯕꯗꯣ ꯔꯤꯌꯥꯡꯃꯩꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯑꯗꯥꯏꯗꯣ ꯑꯗꯨꯝ ꯅꯝꯃꯒ ꯂꯣꯏꯁꯤꯟꯒꯦ ꯈꯟꯕꯗꯨ ꯆꯥꯗꯣꯡꯗ ꯑꯣꯏꯅ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯀꯨꯏꯔꯦꯗꯅ ꯁꯤ ꯆꯠꯅꯈꯤꯗꯕ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯀꯣ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯆꯥꯗꯣꯡꯁꯦ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩꯀꯣ ꯃꯌꯥꯝꯁꯨ ꯍꯥꯟꯅ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯏꯔꯥꯡ ꯑꯃ ꯇꯧꯈꯤꯕꯗꯒꯤꯗꯤ ꯆꯠꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯊꯝꯃꯨ ꯌꯥ ꯃꯅꯨꯡ ꯊꯝꯃꯣ ꯃꯤ ꯁꯨꯇꯤꯡ ꯇꯧ ꯂꯩꯔꯝꯃꯦ ꯁꯤꯗ ꯑꯩ ꯀꯨꯝꯒ꯭ꯔꯁꯤꯔꯥ ꯀꯨꯝꯔꯁꯤꯔꯥ ꯑꯩ ꯍꯣꯔꯦꯟ ꯀꯨꯝꯊꯕꯤꯔꯣ ꯀꯩꯁꯥꯁꯤꯔꯥ ꯑꯝꯇ ꯀꯨꯝꯊꯕꯤꯔꯣ ꯂꯦꯡꯁꯟꯕꯤꯔꯛꯎ ꯀꯥꯏꯅ ꯑꯩꯅ ꯆꯥꯗꯣꯡ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯆꯥꯗꯣꯡ ꯌꯥꯎꯏꯗ ꯑꯗꯨꯝ ꯑꯩꯒꯤ ꯕꯦꯒꯇ ꯌꯥꯎꯔꯝꯒꯅꯤ ꯀꯌꯥꯅꯣ ꯉꯥꯏꯈꯣ ꯑꯩ ꯗꯥꯇꯤꯡ ꯌꯦꯡꯒꯦ ꯕꯦꯒ ꯀꯌꯥꯅꯣ ꯌꯥꯎꯋꯦ ꯃꯣꯏ ꯑꯇꯩꯁꯨ ꯁꯨꯇꯤꯡ ꯇꯧ ꯂꯩꯔꯝꯃꯤꯀꯣ ꯑꯩꯁꯨ ꯀꯨꯝꯃꯗꯝꯅꯦ ꯌꯥꯔꯦꯀꯣ ꯆꯥꯝꯃ ꯄꯤꯔꯗꯤ ꯁꯤ ꯍꯜꯂꯗꯤ ꯆꯨꯝꯗ꯭ꯔꯣ ꯃꯅꯤꯄꯨꯔꯁꯦ ꯍꯣꯏ ꯌꯥꯏ ꯆꯨꯝꯃꯦ ꯌꯥꯔꯦꯀꯣ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯑꯜꯕꯝ ꯅꯝꯒꯗꯕ꯭ꯔꯣ ꯐꯣꯇꯣ ꯁꯨꯝ ꯅꯝꯒꯦ ꯇꯧꯅꯤꯗ ꯁꯤꯗ ꯂꯦꯛꯈ꯭ꯔꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧ ꯇꯧꯗꯦ ꯍꯥꯏꯕ ꯃꯌꯥꯝꯀꯣ ꯑꯩꯈꯣꯏꯕꯨ ꯆꯥꯗꯣꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯗꯤ ꯊꯥꯖꯔꯨꯗꯦ ꯆꯥꯗꯣꯡꯗ ꯑꯗꯨꯝ ꯍꯥꯏꯊꯔꯛꯑꯦꯀꯣ ꯁꯨꯝ ꯂꯥꯛꯑꯒ ꯉꯁꯥꯏꯗꯤ ꯑꯃ ꯇꯥꯇꯤꯃꯦꯛꯁ ꯔꯤꯌꯥꯡꯃꯩ ꯏꯀꯣ ꯄꯥꯔꯛꯅ ꯑꯃ ꯑꯩꯈꯣꯏꯅ ꯌꯦꯡꯉꯝꯃꯤꯗꯅ ꯀꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯥꯎꯁꯨ ꯀꯥꯎꯔꯦ ꯆꯠꯈꯤꯗꯕ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯁꯨꯝ ꯂꯥꯛꯑꯒ ꯁꯤꯗꯤ ꯆꯥꯗꯣꯡ ꯂꯥꯛꯄꯩ ꯂꯝꯕꯤꯗꯨꯅꯦ ꯇꯧꯔꯦ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯆꯥꯗꯣꯡꯒꯤ ꯂꯝꯕꯤ ꯑꯣꯏ ꯂꯩꯔꯝꯕꯅꯦ ꯍꯣꯏ ꯕ꯭ꯔꯦꯟꯁꯦ ꯂꯣꯏ ꯐꯪꯒꯁ ꯀꯥꯔꯦ ꯁꯨꯝ ꯆꯠꯈꯤꯗ꯭ꯔꯕꯅꯤ ꯀꯨꯏꯔꯦꯗꯅ ꯃꯤꯔꯥꯡ ꯂꯣꯏ ꯊꯨꯔꯦ ꯍꯣꯏ ꯆꯍꯤꯁꯨ 4-5 ꯐꯥꯖꯤꯜꯂꯛꯑꯕꯅꯦ ꯌꯥꯝ ꯆꯠꯈꯤꯗꯕ ꯑꯗꯨꯗꯤ ꯉꯥꯎ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯉꯥꯎꯗꯦ ꯉꯥꯎꯗꯦ ꯑꯩꯈꯣꯏꯗꯤ ꯉꯥꯎꯕꯁꯤ ꯂꯦꯞꯈ꯭ꯔꯦ ꯍꯥꯟꯅ ꯌꯥꯝ ꯉꯥꯎꯔꯝꯃꯤꯁꯤ ꯉꯥꯎꯗ꯭ꯔꯦ ꯅꯪ ꯍꯤ ꯇꯣꯡ ꯌꯥꯗꯖꯥꯠꯂꯣ ꯍꯤꯔꯣ ꯌꯥꯗꯧ ꯌꯥꯅꯤ ꯃꯥꯜꯂꯦꯀꯣ ꯍꯪꯁꯦ ꯌꯥꯔꯣꯏ ꯇꯣꯡꯒꯨꯝ ꯁꯤ ꯇꯣꯡꯕꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯅꯅꯦ ꯇꯣꯡꯕꯗ ꯇꯧꯅ ꯋꯦꯗꯔ ꯁꯛꯇꯥꯁꯤ ꯅꯣꯡ ꯍꯣꯏ ꯃꯪꯉꯗꯤ ꯁꯤ ꯇꯣꯡꯒꯅꯨ ꯀꯥꯏ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯗꯣ ꯃꯥꯅꯤ ꯋꯦꯗꯔꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯦꯗꯔꯗꯤ ꯑꯗꯨꯕꯨ ꯂꯥꯏꯐ ꯖꯦꯀꯦꯠ ꯂꯤꯠꯈ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯏꯐ ꯖꯦꯀꯦꯠ ꯆꯠꯅ ꯌꯥꯝ ꯖꯥꯠꯅꯤ ꯃꯈꯥ ꯇꯥꯡꯕ ꯑꯣꯜꯂꯣꯗꯤ ꯂꯥꯏꯐ ꯖꯦꯀꯦꯠꯀ ꯁꯤ ꯅꯠꯇ꯭ꯔꯣ ꯄꯨꯡꯒꯥꯎꯅꯤ ꯊꯥꯏꯅ ꯍꯤ ꯈꯅꯥꯎꯁꯤ ꯂꯨꯞꯈꯤꯕꯗꯣ ꯆꯪꯁꯜꯂꯨꯔꯅꯨ ꯍꯤ ꯂꯨꯞꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯀꯨꯏꯔꯦꯗꯅ ꯃꯌꯥꯝꯅ ꯆꯠꯅꯈꯤꯗꯕ ꯆꯣꯡ ꯂꯨꯞꯄꯤ ꯈꯅꯥꯎꯁꯤꯁꯨ ꯄ꯭ꯂꯥꯟꯁꯨ ꯇꯧꯗꯕꯤꯗ ꯍꯥ ꯄꯨꯔꯥ ꯑꯩꯈꯣꯏ ꯆꯠꯀꯦ ꯈꯟꯕꯅ ꯑꯃ ꯂꯥꯛꯄꯅ ꯑꯃ ꯍꯣꯏ ꯑꯩꯈꯣꯏꯅ ꯆꯠꯀꯦꯅ ꯈꯟꯕꯅ ꯑꯃ ꯂꯥꯛꯄꯅ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯆꯪꯉꯨꯔꯅꯨꯗ ꯆꯪꯉꯨꯔꯁꯤꯔꯥ ꯆꯥꯗꯣꯡꯗꯅꯦ ꯀꯥꯏ ꯇꯧꯁꯜꯂꯨ ꯑꯁꯤ ꯀꯩꯗꯧꯕꯤ ꯍꯥꯏꯔꯨꯅꯣ ꯑꯃꯁꯤꯅ ꯑꯃꯨꯛ ꯅꯪ ꯍꯧꯖꯤꯛꯇ ꯍꯥꯏꯗꯣꯛꯏꯁꯦ ꯍꯥꯏꯅꯔꯝꯗꯥꯏꯅ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕꯅ ꯑꯗꯨꯒ ꯌꯧꯅꯦ ꯑꯩꯈꯣꯏꯁꯦ ꯂꯣꯟꯅ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯃꯥ ꯈꯪꯉꯗꯤ ꯁꯥꯎꯔꯛꯀꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥ ꯍꯧꯖꯤꯛ ꯆꯤꯡ ꯎꯕ ꯌꯥꯗꯦꯕ ꯆꯤꯡ ꯎꯕꯗ ꯇꯧꯋꯦ ꯑꯗꯨ ꯑꯃꯁꯤꯅ ꯍꯥꯏꯗꯣꯛꯈꯤꯕ ꯉꯁꯥꯏ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯇꯤꯃꯦꯛꯁꯤꯅ ꯑꯩ ꯀꯥꯎꯔꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯜ ꯂꯩꯔꯝꯃꯦꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯜꯂꯒ ꯆꯥꯗꯣꯡꯗꯅꯤ ꯎꯠ ꯂꯩꯔꯝꯃꯤꯁꯦ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯦ ꯑꯗꯨꯒꯤ ꯈꯨꯇꯥꯗꯣ
ꯏꯪꯒꯗ ꯅꯨꯡꯉꯥꯏꯗꯧꯅꯦ ꯍꯥꯏꯕꯅꯦ ꯑꯃꯗꯤ ꯏꯁꯧ ꯂꯥꯡꯉꯝꯃꯗꯕꯅꯤꯁꯦ ꯍꯤꯁꯦ ꯇꯣꯡ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦ ꯍꯤꯒ ꯇꯣꯡꯉꯨꯅꯨꯉꯣ ꯌꯥꯔꯝꯗꯣꯏꯗꯤ ꯃꯥꯟꯗꯦ ꯍꯣꯔꯦꯟ ꯂꯥꯟ ꯃꯤꯁꯨ ꯇꯧꯗꯅ ꯀꯅꯥꯝ ꯂꯥꯛꯇꯦꯗꯅ ꯑꯩꯈꯣꯏ ꯌꯨꯝ ꯆꯪꯍꯜꯂꯣꯏ ꯊꯥꯖ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯗꯣ ꯃꯣꯏ ꯑꯦꯜꯕꯝꯁꯦ ꯍꯣꯔꯦꯟ ꯒꯥꯔꯤ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯁꯨ ꯎꯠꯆꯔꯛꯀꯦ ꯃꯣꯏ ꯑꯦꯜꯕꯝ ꯅꯝꯗꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯇ꯭ꯔꯥꯏꯕꯦꯜꯒꯤꯗꯤ ꯃꯥꯜꯂꯦꯀꯣ ꯃꯥꯜꯂꯦ ꯑꯣꯏꯗꯣꯏꯅꯦ ꯍꯣꯏ ꯑꯗꯨꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯃꯦ ꯃꯥ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣ ꯇꯤꯚꯤ ꯁꯥꯔꯣꯟ ꯍꯣꯏ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯏꯁꯩ ꯃꯃꯤꯡꯗꯣ ꯑꯩ ꯈꯪꯗꯦ ꯃꯩꯇꯩꯂꯣꯟꯒꯤꯗꯣ ꯑꯣꯏꯅ ꯑꯣꯏꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯁꯥꯌꯣꯟ ꯍꯥꯏꯕ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤꯕꯩ ꯁꯥꯌꯣꯟ ꯃꯤꯠꯇꯤ ꯐꯖꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯐꯣꯇꯣꯁꯦ ꯑꯃꯅꯤ ꯅꯝꯖꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯑꯦꯜꯕꯝ ꯅꯝꯕ ꯍꯧꯗꯣꯔꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯑꯦꯜꯕꯝꯁꯤꯒꯤ ꯁꯨꯇꯤꯡꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯗꯥ ꯇꯦꯃꯤꯛꯁꯨ ꯃꯥꯏ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦꯕꯀꯣ ꯍꯣꯔꯦꯟ ꯒꯥꯔꯤ ꯊꯧꯗꯣꯛꯄꯩ ꯃꯇꯦꯛ ꯈꯤꯇꯪ ꯅꯝꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯎꯠꯆꯔꯛꯀꯦ ꯁꯤ ꯂꯩꯔꯦ ꯑꯦꯜꯕꯝꯁꯦ ꯀꯔꯤ ꯑꯦꯜꯕꯝꯅꯣꯗꯤ ꯍꯥꯏꯐꯦꯠ ꯏꯟꯇꯔꯚꯤꯌꯨ ꯃꯆꯥ ꯑꯃ ꯂꯧꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯏꯅꯥꯎꯁꯦ ꯑꯦꯜꯕꯝ ꯀꯣꯗꯤꯡꯕꯩ ꯔꯥꯒ ꯑꯃ ꯂꯥꯛꯄ ꯃꯥꯟꯁꯦ ꯋꯥꯈꯟꯁꯤ ꯁ꯭ꯋꯥꯏꯗ ꯁ꯭ꯋꯥꯏꯗ ꯇꯧꯋꯦꯕ ꯄꯨꯡꯅꯦꯕ ꯋꯥꯈꯟꯁꯦ ꯀꯩꯅꯣ ꯇꯧꯋꯦ 마티나 능나 슈아이드 레이로 이 믹싱어 땡꾸 미지영어 아주 뭐 삐져봐 무슨 삐더봐 뭐 삐져봐 너무 꾸물어 버려 막 더렌 아이네 바이 콜렌 난 누구지 콜라 오케이 어 히로인이제 시스터 오이로 말이고 나티 시스터나 ꯑꯩꯅ ꯍꯥꯟꯅ ꯁꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤꯅꯕ ꯑꯣꯏꯗꯣꯏ ꯑꯦꯛꯁ ꯑꯣꯏꯗꯣꯏꯕ 엑스 오이도ba 아는데 시스터지나 엑스 오이 레라면고 히로인이 오이비름제 ꯑꯣꯏꯗꯦ 시스터즈 머링 오이도라 ꯃꯔꯇꯤ ꯀꯣꯝ ꯑꯣꯏꯕ 꼼 오이도 거부이 ꯀꯣꯝ 꼼지 거부이 너라 ꯅꯠꯇꯦ 나티야 ꯀꯣꯝ 시스터나 그노구 누시나라가 엑스 오이 하우도이네모가 앨범제 시땅 가이살러봐 ꯑꯁꯤ ꯉꯁꯤ ꯂꯣꯏꯔꯗꯣꯏꯅꯦ ꯃꯃꯤꯡꯁꯦ ꯀꯩ ꯍꯥꯏꯕ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯏꯁꯩꯁꯦꯀꯣ ꯀꯃꯥꯏ ꯍꯥꯏꯁꯤꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯂꯣꯟ ꯅꯠꯇꯦꯕꯀꯣ ꯇꯥꯡꯈꯨꯜꯒꯤ ꯂꯣꯟꯅꯦꯕ ꯇꯥꯡꯈꯨꯜꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯇꯥꯡꯈꯨꯜꯒꯤ ꯏꯁꯩ ꯑꯩꯅ ꯁꯛꯄ ꯑꯗꯨꯒꯤ 시스터는 싱글 오이도ba ꯌꯥꯝ ꯐꯖꯅꯦꯕ ꯊꯥꯖꯩ ꯀꯔꯝ ꯀꯥꯟꯗ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯣ ꯀꯨꯏꯗꯕꯤꯗꯗꯤ ꯊꯥꯗꯣꯛꯑꯅꯤ ꯀꯨꯏꯗꯕꯤ ꯊꯥꯗꯣꯛꯑꯅꯦ ꯌꯥꯝ ꯐꯖꯅꯤꯀꯣ ꯍꯥꯏꯗꯤ 시스터ꯅꯁꯨ ꯏꯁꯩ ꯁꯛꯑꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯨꯏꯗꯕꯤ ꯊꯥꯗꯣꯛꯆꯔꯅꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯃꯃꯤꯡ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯒ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯌꯥꯝꯁꯨ ꯌꯦꯡꯖꯅꯕ ꯃꯣꯏꯒꯤ ꯇꯥꯏꯇꯜꯁꯦ ꯀꯃꯥꯏ ꯇꯥꯏꯇꯜꯁꯦ ꯈꯪꯗ꯭ꯔꯦꯕ ꯏꯌꯥꯝꯕꯝꯁꯨ ꯍꯥꯏꯕꯤꯔꯝꯕꯅꯤ ꯅꯨꯡꯁꯤꯕꯩ ꯀꯩꯅꯣꯝꯗꯤ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯔꯣꯟ ꯁꯛꯄꯅꯦꯕ ꯇꯥꯡꯈꯨꯜꯒꯤ ꯑꯗꯨꯒꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯦꯔꯣꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯍꯦꯔꯣꯁꯤꯅ ꯅꯨꯄꯥꯁꯦ 아기 개노세 duplicate kai ku duplicate 아시 헤로이드네 누가 기다려 좀 드세요 아마시나 헤로인이 ꯇꯥꯡꯈꯨꯜꯒꯤ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ 마석 로이 퍼져 이거 시스터도 퍼져 내게 헤로싱도 로이 퍼져 이거 레이지 헤로인이 이거 시스터나 사 헤로인이 오이도 봐도돼 ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ all the best ꯀꯣ all the best ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯦꯜꯕꯝꯁꯦ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯤ ꯇꯥꯡꯈꯨꯜꯒꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯐꯖꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯁꯨꯡꯂꯩ ꯂꯩꯇꯅ ꯂꯥꯛꯆꯩꯅꯦ ꯍꯥꯏꯕ thank you brother ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯋꯤꯜꯁꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯃꯤꯡꯂꯣ ꯅꯪꯒꯤ YouTube ꯆꯦꯅꯦꯜꯗꯣ ꯂꯧꯈꯥꯡ ꯐꯦꯃꯤꯂꯤ ꯂꯧꯈꯥꯡ ꯐꯦꯃꯤꯂꯤ ꯀꯣ ꯂꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯂꯧꯈꯥꯡ ꯐꯦꯃꯤꯂꯤꯗꯨ ꯈꯨꯁꯣꯛꯀꯣꯂꯣ ꯏꯁꯩ ꯃꯃꯤꯡꯗꯣ ꯑꯗꯨꯒꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯃꯌꯥꯝꯅꯁꯨ ꯏꯅꯅꯔꯤ ꯂꯩꯒꯁꯤ ꯍꯥꯏꯕꯅꯦ ꯏꯅꯅꯔꯤ ꯂꯩꯒꯁꯤ ꯍꯥꯏꯕꯤꯔꯝꯃꯣꯅꯦ ꯑꯗꯨꯏꯗꯣ ꯏꯅꯅꯔꯤ ꯂꯩꯒꯁꯤ ꯀꯣ ꯑꯗꯨꯒ
이세이세 거기 이나오도 아통보이도 아두는 마네 마기 이세네 석서버리 그 마티나세 와리샤네 마르티나 마티나 곰세 거기 masuk 좀 보세요 임팔드디네 마기 이세 깨야마 프로그램 찰리브네 바 마티나 곰 마르티나 곰 아도 마 곰네 마석수 양 파제 용 반드립네 아도 그나고뭐 용 발람드네 그래 이제 또 뭐야 땡다 뭐야 아실라 이리시 아도 masuk 좀 보세요 아세 마석 양 파제네 그나고뭐 밤비르디 아다르 카드 삐삐로 야 농아이 brother oi thank you 야 농아이 거 이사이도 머밍도좀 마야암다 하이비럼 마야암나 search toroga 거기 이나오기 제나다 락니 탕베이 자홍나오 하이나코 탕베이 자홍나 아도 제나다 락니 당비장 나오다 탕베이 자홍나오 거 마야암나 search tobiraga dum yengbiroga 탕베이 그럼 가 자홍나 release tobidana 거기 한달 합다시야 시도 좀 릴리스 또 oh handa hafta sida 70% 슛 또라고 양 파자브디 오이로 아도 좀 oigani oin kai go ore doino mayam나 서포트 또 mayam support tobiramo ko mayamnasu 아두가 그만 하이거든 것이 계속 칸다바 마tamda 이나 홀 아가 hoi 얌나 서포트 akhoi mani support tongna go domni sinau ngatani kai yes right ям 농아야 thank you ha yeah welcome yeah ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯦꯜꯕꯝ ꯑꯃꯁꯨ ꯅꯝꯕꯤ ꯂꯩꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯗꯩꯁꯤꯅ ꯍꯦꯔꯣꯒ ꯍꯦꯔꯣꯏꯅꯤꯅꯦꯀꯣ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯃ ꯂꯩꯁꯤꯅ ꯃꯥꯅ ꯁꯥꯏ ꯍꯦꯔꯣꯏꯅꯤ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯀꯣ 이시오 큰인다 나 큰인다 정만 그렇게만 저저히 까봐서 마티나 오지 쇼트 켜서 그다 담릭 되지 스펙 비별라. 내가 너를 너 이제 방금부터 거기 시대 ꯌꯥꯝ ꯂꯥꯞꯅꯅꯦ ꯊꯥꯖꯩꯁꯦ ꯍꯦꯔꯣ ꯍꯦꯔꯣꯏꯅꯤ ꯆꯠꯈ꯭ꯔꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯣꯏꯁꯨ ꯅꯝꯕ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯩ ꯀꯣꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯦꯡꯅꯔꯒꯀꯣ ꯃꯣꯏꯁꯨ ꯑꯦꯜꯕꯝ ꯃꯇꯦꯛ ꯑꯃ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯃꯃꯤꯡꯁꯦ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯝꯒꯩꯀꯣ ꯑꯗꯩ ꯇꯥꯡꯈꯨꯜꯁꯤꯡ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ ꯍꯣꯏ ꯕ꯭ꯔꯗꯔꯅ ꯍꯦꯔꯣꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ nice to meet you ꯑꯩ ꯑꯣꯏꯅꯥꯅ ꯑꯗꯨꯝ ꯍꯦꯖꯦꯛ ꯇꯧꯔꯦꯀꯣ ꯑꯩ ꯌꯦꯠꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏ ꯂꯩꯔꯦꯀꯣ ꯃꯃꯤꯡꯁꯦ Your family too. ꯍꯣꯏ Thank you so much. ꯁꯛꯁꯨ ꯌꯥꯝ ꯐꯖꯩ brother okay ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯦꯜꯕꯝ ꯃꯣꯏꯁꯨ ꯅꯝ ꯂꯩꯔꯝꯃꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯇꯟꯖꯥ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯣꯏꯁꯨ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯀꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯦꯜꯕꯝꯁꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯅ ꯌꯥꯎꯍꯟꯖꯔꯛꯀꯦꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯝꯕ ꯈꯣꯠꯄꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯁꯦ ꯑꯗꯨꯒꯤ ꯑꯃ ꯀꯩꯅꯣ ꯇꯧꯖꯔꯁꯤꯅꯤ ꯑꯗꯣ ꯑꯃꯨꯛ ꯍꯣꯏ ꯐꯣꯇꯣ ꯑꯃꯅꯤ ꯈꯔ ꯅꯝꯖꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯩꯀꯥꯁꯨ ꯅꯝꯖꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕꯤꯔꯦꯕꯀꯣ ꯔꯤꯜꯁ ꯑꯣꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯁꯑꯣꯝꯕꯨꯡꯗ ꯗꯥꯗꯤ ꯃꯤꯛꯁ ꯍꯣꯏ ꯑꯣꯛ ꯃꯔꯤꯟ ꯑꯣꯏꯅ ꯆꯥꯎꯔꯒꯦꯕꯀꯣ ꯑꯗꯣ ꯑꯣꯛ ꯃꯔꯤꯟ ꯆꯥꯕꯗꯣ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯥ ꯀꯩ ꯌꯦꯡꯕꯩ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯑꯗꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯆꯥꯕ ꯈꯣꯠꯄꯒꯤꯗꯣꯀꯣ ꯑꯗꯨ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯁꯦ ꯗꯥꯇꯤ ꯃꯤꯛꯁ ꯊꯧꯖꯔꯁꯤꯅꯤ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯑꯣꯝꯕꯨꯡ ꯕꯖꯥꯔ ꯌꯧꯖꯔꯦ ꯑꯗꯣ ꯑꯣꯛ ꯃꯔꯤꯟꯗꯣ ꯍꯥꯏꯐꯦꯠ ꯆꯥꯒꯦꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯑꯣꯛ ꯃꯔꯤꯟꯁꯦ 마린제 동안 넣고 하는 거. 짠내기 깔라게. 싹 저기 덮기로. 쌈 섞기로 모록 남나봐도 되브라. 무럭이 로이크레네. 뒤에 레이트봐. 하. 남나 모록 좀 레이트. 로이크레 바 무시기. 용톡레 바. 마탐 나무 가사로. 사한 비로. 사리도 봐요. 야야. 진짜 한 번만 보이는 제발 내고 사해. 앞에 이게 세 번. 빨리. 얼마나 내려도 농주 다리 후지 농주 다리 masak tiyo. Kaya ako masak siya. Masak siya tiyo.
와우 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 가우절로 라 아이도 양 할라 삼도라 이제 아버지 얘기는 치킨 누이 넣어줘야겠고 양 할라 삼도라 봐 다들 하. 이거지 뭐라 싸게라 달래 뭐라 짜는데 아이 소고기 옥머리니고 다들 맥스나 얌 싸스닝 많이 따르고 하우디암 하우네 뽕뽕 사리 뭐 하우 좀 당기잉세 진짜 타박 있다고 그러나 많이 싸지 근데 타박도 훨씬 싸대요 아주 훨씬 얘기도 뭐라 하라 장으로 칼로 위려서 와 하우네 나중에 수업다 힘내라 동안 뭐 봄에 있는 거 동안은 쌈 녹점네 쉬운 어 나바이나 싸라 아이 한 버디 홍나데 아이 찐 요다 바는 찐 할로네 하우야 진짜 하우에도 뭐 하고 싶은 게 있는 거면 그래서 훨씬 이게 동안 로비래 생활하고 음식이 안짜 숨기게 거 누가 뭐 부스럽게 하면 그래고 하우야 ꯃꯌꯥꯝ ꯑꯣꯛ ꯃꯔꯤꯟꯁꯦ ꯑꯩꯒꯤꯁꯤꯅ ꯍꯥꯎꯔꯦꯕꯀꯣ ꯑꯗꯣ ꯗꯥꯇꯤ ꯃꯦꯁꯀꯤꯁꯤꯗꯤ ꯈꯔ ꯌꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦꯒꯤꯅ ꯕꯣꯔꯥ ꯂꯧꯖꯔꯦꯕꯀꯣ ꯑꯗꯣ ꯆꯥꯕ ꯑꯃꯒ ꯂꯧꯔꯦ ꯑꯩꯈꯣꯏ ꯆꯦ ꯄꯨꯛ ꯊꯟꯗꯦ ꯈꯔ ꯆꯥꯅꯤꯡꯉꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯦ ꯂꯣꯏꯁꯨ ꯂꯣꯏꯁꯟꯖꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯆꯥꯁꯤꯟꯈꯤꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯅꯤꯕꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯟꯖꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯗꯤ ꯀꯥꯏꯅ ꯉꯥꯛꯇꯪ ꯅꯤꯖꯔꯤ 바이 바이. 우게. 바이 바이. 로션 자리가 그 비디오 지금 못하는 시다. 얌 하우즈 하고 그래고. 같은 비디오 팀 날씨. 바이 바이.